Ukhrul district ki Phungthar-Ngahong da lamgi khetipuron gi senpam lupa crore ani lakh maripudra mapan rom village authority amade khunja sing taklam dana tumina lauthoki ba thengna badagi Chaona Ungkhatnaba Thokkhre hairi ngarang hiramasi gi matang da alungtang da paugi mifama ma pangthoktuna hunphun Ukhrul elders forum amadi local youth bodies singna khulasigi village handman yauna myoi kharaga lautunarga miyam gi sel sing direct process tawbage pambai sijanarga lana hina Thokkhre haina maral siki Paugi Mipamaduda Forum gi convener Swami Zimik na Fongduki bada Thawong asi nungtilda Phongna Sagun Tawbani Lan Haina Thokkraba Senfam Singadu Tasengna Hunfun Ukhrul Miyam Gini Senfam Singadu Lauthoki Matamda witness oina official document da Khulgi handman gi khujek pirami Maramaduna Thawong asi da district level inquiry masathagadabani Iramasugi matang da Khana nenana ba hanjin village authority gi general meeting ama tawna bahai ki adubu pangthokpangam khide Haukiba November gi tang mari da miyamna Yadabadagi general meeting kauki adubu makoina mifam pangthokpada yarakide miyamna mifam adu nampuda lakliba February 13 da pangthoknaba matam thakrai ngarangi mifam adu da hanagi ADC member Itmun Singfang na haikibada Phungthar-Ngahong area asi miyamgi lamni haina haukiba kumjali singani tarada tangkhul nagalong na lauthokrabani Hunphun elders forum na sel lana season akiba singi mathakta legal gi oiba action lawna bahonargani haiki